Hazrat Ibrahim alayhi salatu wassalam mahaki khungang aduda Namrudna mahakpo maikonungda langjalluraba matungda mahaki mapa adugi manaka challe adu mapa aduna but latpa amasung butpu makutna saraga jolaga latpa nupa amani mahaki mapa aduda Hazrat Ibrahim alayhi salam aduna hai ipa nahakna latliba but asibu karidawbagidamakta latlibano asenga mapusu natraga haina hai matam adu Hazrat Ibrahim alayhi salam da mapa aduna hai ki nang hojik foba handribra nahak Namrudna maikonda langjallurabani aduga nangna sidagi hena amuka aikoina hanadagi hona latliba asibu nangna tugairaga nangna achumba sage haina khanba taragadi nang aigi yum ase nang laiba yaroi nang thokro haina Hazrat Ibrahim alayhi salam asibu magi mayumdagi mapana tanthore Hazrat Ibrahim alayhi salam mayum thadoklamlaga Misargi maikaida laake aduga Misarda leire tunda Misargi ningthawduna Hazrat Ibrahim alayhi salam asibu asengba mini amasung afaba mini mahak nabini haibase khangabagi matungda Misargi ningthawduna mahaki macha nupi adubo Hazrat Ibrahim alayhi salam gi nikada pire aduga mahaki nupi duni Hajara haiba adu ningthawgi machani Maharani ni mahakti adubo nabi adugi nikada labagi matungda Hazrat Ibrahim alayhi salam aduna mahaki nupi du pure aduga puraga Palestine haiba mafam asida lae aduga leire Palestine haiba mafam asida laaga leire aduga mafam asidagi macha chahi marfu helaba matam phawbada Hazrat Ibrahim gi auladchi macha am phawba Allah na pidre adubu Allah Taala da makoina matam chupadni Allah na hangna aulad amtang pinabiu nahaki afaba aulad amkaktang adugi sata aina ahallora kumatam da aigi mateng oningai damakta aulad amtang pinabiu koin Hazrat Ibrahim alayhi salam na Allah ta ni adubu Allah Taala na madugi haraubu numit adu mahaki damakta paw Allah na pire he Ibrahim nahaki damakta aulad ama laagani madugi aulad adugi maming aduna Ismail kaugadabani haina hai adugi matungda chahi marfu helaba matungda Allah tabarak taala na Hazrat Ibrahim alayhi salatu wassalam gi macha Ismail nasibu Allah na pinabire mama Hajira gi tampakta lae to Hazrat Ibrahim alayhi salam adugi matik harawi haraubana ngamkhai leitraba matungda maki macha adu makna pammaduna mathanungda konjallaga amsung khungi mioi kaya singda amsung loina makta mahakna yamna ahal loiraba matam chahi marfu helaba matamda phangwa machadu kayam nungsiramgani ekhoi gi thamoida khallone chahi kaya Allah da niraba matungda phangliba aulad amaneba mahakadu phangaga magna haraure adu macha ji polabaga tha khara katang suringai matam adura Jibrail amilladu mahaki manakta lae adu Jibrail da haire e Ibrahim nang amadi nangi nupi amasung nangi nachado loijallo Allah ge hukumni mafam amada chachi hana haire matam adu Ibrahim na hange karaidano Jibrail na haiba matamda Allah Taala ge hukumni mafam adu yauraga hayo haibasi hana haire aduna nakoi tayari loijallo hairaga hoi na hairaga Allah ge hukumgi makada Hazrat Ibrahim amsung magi macha Ismail ga mahaki nupi Hajira ga makoi ahummak piron loijalle tayari loirabagi matungda Jibrail aminga loinarga challe aduga numit kaya ni changaga safar chatlaga mafam adu yaure mafam adu de Allah Jibrail amilladuna haire Ibrahim Allah Taala ge hukumni na mafam masida nangi nupi amadi nangi nacha ani makase mafam maje thamamgadabani aduga nangna mafam maje thamammaga nang hallaga Palestine hair mafam adu chatkadabani haina haire yeng mapagi thamoida kari khalamgani macha adu chahi marfu helaba matamda macha macha adu phange adugi macha adu laiminaba tha khara tangari chahi fadringai gi manung aduda mamagi mabuk thaingai manung aduda Allah na mahak ondagi sabargi imtihan adu lawningai damakta mafam maje thamamgade karama mafamda eta oida maikei mari makta maikei khuding makta na chaningai gi pochei na mi ama kaigumba ambau tadaba pura maidan ahangwa mafam chinggi ching ngakta oiba mafam aduda thamammo hai matam Ibrahim gi thamoida kayam nungairamoi adubo Allah gi hukumni haibadu hek taba matam aduda Allah gi hukum adu makna yatang adu inningai damaktani haina mafam adu yauraga mahakna sangama yum macha ama sem sare loirabagi matungda thamoidadi maichak amaga loinaraga magi nupi aduchu magi macha adu di ibni karichu khangmanate magi nupi adu haidoktre sini haibachu haidokta magi thamoida kaktang phaujalle adu karigi Allah gi hukumni he Ibrahim mafam maje nangi nupi amchu nangi nacha thamamgadabche karigi damakta thamamgadabun haibji nang haidokpe aro haina Allah na hukum tawri adugi matungda Hazrat Ibrahim alayhi salatu wassalam aduna mafam aduda sangama yum mama sare adugi matung aduna mafam adura thamamme thamabagi matungda
इब्राहिम असी मकोई थमगा तुमिन मागी सगोल तोंगा चत मतमदा इमा हाजिरा अदुना अल्लाह के रसूल हजरत इब्राहिम अलैहिस्सलाम की मतुंग दिनरे ए इब्राहिम अगी नुपा मफम मजदे इमा इचानी का थममिबा अछि करिगिनो नंगना अदुम चतख्रिबा अछि करी लेबि यावरमो कम तौरबनो हाइना हंगी अदुबो इब्राहिम मदुना खुमदी खुमनिंगे अदुबो अल्लाह के मैकेदो हुकुम लाए इब्राहिम नंग महाक ओंत करिगिदमक्तनो हाइबा मकोई थममिबा अदो करिगिदमक्तनो हाइबा नंग खुमबा यारोय हाइरगा अल्लाह ना हुकुम तौरकदो मागी खुमनिंगकसु खुमद्रे लेरगे येंबि यारोय हाइरे महाक लेरगे येंबि याद्रे हाइना येंद्रे हाजिरा ना अदुमक चला चला इनरे आखिरकार हाजिरा के थमोइद खले करी हाइना महाक सी इब्राहिम अची अल्लाह की नबीनी महाक न जो भी थबुक तौब खुदिंगमक अल्लाह के हुकुम याउदबदे थबुक अमफो तौरोय ngasi महाक न दुक यामना चाउब खुंथांग थांगे बासिन ताकपदि अल्लाह ताला महाक ओंद सोइदन हुकुम तौर आमगनी हाइना मागी थमोइद खले अदुग महाक न इब्राहिम दा हाई की हे इब्राहिम अल्लाह की नबी मफम मजद नाहक न कोइबो थमलिबा अची अल्लाह ताला के हुकुम ला हाइबा मतमदा इब्राहिम अदुन खुमबदि यादबनेना मागे मंगक अदुना हाइफेतंग लेरप तौ मतमदा इमा हाजिरा अदुना खंगे हाँ अल्लाह के हुकुम ओइर माले हाइबा वखल अदु मतम मदु माक हाइरे बस अल्लाह के हुकुम ओइबा तारगदि मफम मजिदा इकोइ लेहौरगनी हाइरा अल्लाह ताला दा हाजिरा अदुना थाजबा अदुके मतिक थाजखरे मदुबने अल्लाह ना अदुके मतिक पामिबा ममा अमदि मचा अनि दु खक्तंग ना मैकै येत ओइदा महांग तुंगदा मैकै मरी मक्ते युम मम फोब लेतबा लमहांग की मफम मदुदा ममा अदुगा पिकलिबा अंगांग अदुगा ममा के मबुक थकलिबा मकोई अनि खक्सिंग अदुर लेहौरे इब्राहिम अदुना ममित्तगी मपि तारग अल्लाह ना के हुकुम दे आई पोलम खुदिमक लोइनमक कुर्बानी नि हाइना खल्लगा चले अदुगा महाक मागी मफम अदु यौरे अदुगा सोमदना मागी ममाई चानी हाजिरागा अमसुंग हजरत इस्माइल अलैहिस्सलाम अदुगा मफम मदुदा मखोगी चाना थकनबा पुरैबासु नोंगबदगी निनी हुमनी सुरक मतमदा इसिंग अमसुंग चाना थकनबा लोइजले मफम मदुदि लैंगोइगी मफम ना इसिंग अमफौजु लैयो मफम नतबा मचा अदु चानिंगाई लेरक्त्रबना मरम मोइरगा अंगांग अदु कबलक मतमदुरा ममा हाजिरा अदुना खल्ली अहिंगी अथेंग मममदसु अल्लाह ना हाकना मफम मजदै कोइबा थममनी हौजिकसु ना हाकना सोइतन लंबी पिरक्कनी हाइना अल्लाह दा थाजबा मगा लोइनरगा महाकना वखल अदु निंहन्नबा करिसु लैखिदेब मतम मदुरा महाक अदुना अंगांग अदुना कप्पे थेमनिंगैदमक्ता होतनदि कप्पदु फद्रे मतम मदुरा हाजिरा असिना अंगांग अदु मफम मदु लुंग अमगी मथक्ता ngahalle अदुगा थम्मे अदुगा हाजिरा असिना येत ओमदामक चेले अदुगा येंगे कदाई मी लाकप्रा हाइना करी मुसाफिर अमा लाकपा तारगदि मकोइदु इसिंग थक्नै चानिंगै करिगुम्बा खरा याउरगदि अइगे चाना ngasi कप्लिबा अचि कप्पाजि फनिंगैदमक्तनि हाइना खल्लगा माकना चेले सफादा अमक चेले अदुजु अमक कनामदा थिबा फंगदे अमक मचागे वखन यरक मतन मचा अदुगे मनाक्ता अमक लाए अदुगा अमक मचा अदुगे मना अमक मरवागे चिंगमै कैदा अमक चेले मी लाकप्रा हाइना मा कनागुम्बा अम फोबा लाक्त्रे मफम मचागे वखल अमुक लाए अदुगा मचा अदुगे मनाक्ता लाए सुमैना सफादा अमक चेन मरवादा अमक चेन कनागुम्बा अमफो उबा ngamde मागे मचा अदुगे दमक्तनि हाइना अल्लाह दा थाजरगा महाक अदुना सफा अमदि मरवादा चेनबा अदुगो अल्लाह ना अदुगे मतिक पामे अल्लाह ना कयागे मतिक पामे हाइ मतमदा ngasi जफोबा हचत मिओइसिंग अदुना अइगी बंदी इस्माइल की ममा अदुना मचा अदुगे फिकर तौरुगा इंगोन थाजबंगा लोइनरगा सफा अमदि मरवादा चेनखिबादो कयामत के फोबा हचत मिओइ खुदिंगमंगना सफा अमदि मरवा चेनगदबनि हाइना अल्लाह ना ngasi फो चेलहल्लिबनेबा अदुगी मतुंगदा ममा अदुना वखन नुंगाइतना मचा अदु थेमे कप्पा फनंगाइदमक्तनि हाइना अरांग खौरांग मन ngaurba मचा अदुना कप्पा अदु कप्लक्पा अदु फरक्तव मतमद ममा अदु वखन नुंगाइतदना अल्लाह दा थाजबंगा लोइनरगा माना ngaरगा तुमगा ngaftam पोथारगा लैरिंगाइ मतम अदुदा करिनो हाइना तौगदबसि हाइना खल्ली मतम मदुरा अल्लाह के मैकैदगे मिओइ अमा लाए अदुगा मिओइ अदुगे मैकैदे हाजिरा अदुनि येंग मतम अंगकम फाउखिरम्मी अदुगा माके मचा अदुगे मनाक चंग मतमददि मागे मचा अदुगे मनाक अदुदा अदुगुमलबा इफुट अमा फाउरक्लम्मी इसिंगे इफुट अमा मखोंगे मनाक अदुदा मदुगे इसिंगे इफुट अदु फाउरक मतमदा हाजिराना अदुगे मतिक हराउरम्मी अदुगा लैबा कमाना इसिंग अदु अतोपदि चेंथोक्तनिगाइदमक्तनि हाइना कोइजल्ले अदुगा इसिंग अदुना महाना अदुगे इसिंग अदुदगी माना मचा अदुसु इसिंग पिथाए अदुगा महाकपसु इसिंग अदुदगी जरिया ओइरगा अल्लाह ताला ना मदुगी मफम मदु इसिंग अदुगी जरियादगी चाना थक्नबा पोलम कया कयासु हवन पिरमे मदुगी इसिंग अदुनि ngasi अइकोने जमजमगी इसिंग अना हाइरिबा हाजिरागी की अल्लाह दा थाजबा अदुगी मरमना अल्लाह ना महाकेदमक्ता थोंग हांगदोक पिखरे इफुट अमा फाउरे मदुगी इफुट लदो कयामत के नो फौबा अल्लाह ना नोंग फौबा इसिंग कंहंददना ngasi हाजी चतपा मिओइ खुदिंगमखिंगना मफम मदु यौबा खुदिंगमक्ना अदुम लोइनमक दुनिया मसा पुनमक्ता पिथाइबा इसिंग अदुबनि ngasi अइकोने जमजमगी इसिंग हाइरिबा आछे यामना मतेप मगुल लैबा सोमदना हजरत इब्राहिम अलैहिस्सलाम ना मागी मचागी अमसुंग मागी नुपीगी वखन ना ngaure अदुबो अल्लाह गे हुकुम फंगदबनिना मचा अदुगी नुपी अदुगी मनाक चतके हाइरगसु उपाय लैतब मतम मदुरा महाकना
ꯑꯜꯂꯥꯍꯗ ꯅꯤꯔꯦ, ꯑꯜꯂꯥꯍ ꯑꯩꯒꯤ ꯏꯆꯥꯗꯣ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯑꯃꯨꯛꯇꯪ ꯎꯅꯕꯒꯤ ꯅꯍꯥꯛꯅ ꯏꯖꯥꯖꯠ ꯄꯤꯕꯤꯌꯨꯀꯣ ꯍꯥꯏꯅ ꯑꯜꯂꯥꯍꯗ ꯍꯥꯏꯖꯕ ꯃꯇꯝꯗ ꯑꯜꯂꯥꯍꯅ ꯍꯨꯀꯨꯝ ꯄꯤꯔꯛꯇꯦ꯫ ꯑꯗꯨꯕꯨ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗꯤ ꯏꯕ꯭ꯔꯥꯍꯤꯝ ꯅꯪꯒꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ, ꯅꯪꯒꯤ ꯅꯆꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯄꯒꯤ ꯑꯩꯍꯥꯛꯅ ꯅꯍꯥꯛꯉꯣꯟꯗ ꯍꯨꯀꯨꯝ ꯄꯤꯔꯕꯅꯤ꯫ ꯑꯗꯨꯒ ꯆꯠꯄ ꯃꯇꯝꯗ ꯅꯪ ꯃꯐꯝ ꯑꯗꯨ ꯂꯩꯕ ꯑꯃꯁꯨꯡ ꯂꯦꯞꯄꯒ ꯑꯃꯁꯨꯡ ꯀꯥꯗꯨ ꯆꯪꯁꯤꯜꯂꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯔꯣꯏ꯫ ꯆꯠꯂꯨꯕ ꯎꯔꯨꯕ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯔꯝꯃꯒ ꯍꯜꯂꯛꯀꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯦ꯫ ꯑꯜꯂꯥꯍꯒꯤ ꯍꯨꯀꯨꯝꯗꯨ ꯐꯪꯉꯒ ꯏꯕ꯭ꯔꯥꯍꯤꯝ ꯑꯁꯤꯅ ꯃꯥꯒꯤ ꯃꯆꯥ ꯏꯁꯃꯥꯏꯜ ꯑꯃꯁꯨꯡ ꯃꯥꯒꯤ ꯅꯨꯄꯤ ꯍꯥꯖꯤꯔꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯆꯪꯅ ꯃꯥꯒꯤ ꯎꯠ ꯑꯗꯨꯗ ꯇꯣꯡꯉꯒ ꯁꯐꯔ ꯇꯧꯔꯒ ꯂꯥꯛꯑꯦ꯫ ꯑꯗꯨꯒ ꯅꯨꯄꯥ ꯍꯖꯔꯠ ꯏꯕ꯭ꯔꯥꯍꯤꯝ ꯑꯗꯨꯕꯨ ꯎꯕ ꯃꯇꯝꯗ ꯊꯃꯣꯏꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯔꯝꯃꯤ꯫ ꯂꯥꯛꯑꯣ ꯆꯪꯉꯛꯑꯣ ꯆꯪꯉꯛꯑꯣ ꯑꯩꯒꯤ ꯌꯨꯝ ꯃꯅꯨꯡꯗ ꯐꯝꯃꯨꯔ ꯂꯥꯛꯑꯣ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ ꯍꯥꯏꯅ ꯆꯍꯤ ꯑꯃ ꯍꯦꯟꯅ ꯎꯔꯛꯇ꯭ꯔꯕ ꯃꯇꯝꯗ ꯃꯥꯒꯤ ꯅꯨꯄꯥ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯗꯨ ꯀꯌꯥꯝ ꯍꯔꯥꯎꯔꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨ ꯆꯪꯉꯛꯑꯣ ꯍꯥꯏꯕ ꯃꯇꯝ ꯑꯗꯨꯗ ꯍꯖꯔꯠ ꯏꯕ꯭ꯔꯥꯍꯤꯝꯅ ꯍꯥꯏꯈꯤ, ꯑꯩꯒꯤ ꯅꯨꯄꯤ ꯍꯥꯖꯔꯥ, ꯑꯜꯂꯥꯍ ꯇꯕꯥꯔꯛ ꯇꯥꯂꯥꯒꯤ ꯍꯨꯀꯨꯝꯅꯤ, ꯑꯩꯅ ꯅꯈꯣꯏꯒꯤ ꯅꯥꯛꯇ ꯆꯠꯂꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯑꯩꯒꯤ ꯎꯠ ꯑꯁꯤ ꯀꯨꯝꯊꯔꯒ ꯅꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯃꯁꯨꯡ ꯅꯪꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯒ ꯄꯣꯊꯥꯕꯒꯤ ꯑꯜꯂꯥꯍꯅ ꯑꯩꯉꯣꯟꯗ ꯍꯨꯀꯨꯝ ꯇꯧꯔꯛꯇꯦ꯫ ꯅꯪꯒꯤ ꯅꯥꯛ ꯆꯠꯄ, ꯅꯪꯒꯤꯅ ꯎꯔꯝꯕ ꯑꯩꯒꯤ ꯏꯆꯥꯗꯨ ꯎꯔꯝꯕ ꯑꯗꯨꯒꯤ ꯁꯥꯠꯇ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯒ ꯍꯜꯂꯛꯀꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯦ꯫ ꯄꯤꯇ꯭ꯔꯨ ꯄꯤꯛꯏꯉꯩ ꯊꯥ ꯈꯔꯇ ꯁꯨꯔꯤꯉꯩ ꯃꯇꯝꯗ ꯃꯆꯥ ꯑꯗꯨ ꯊꯝꯃꯝꯕ ꯑꯗꯣ ꯆꯍꯤ ꯐꯥꯔꯕ ꯍꯦꯜꯂꯕ ꯃꯇꯨꯡꯗ ꯃꯆꯥ ꯑꯗꯨ ꯑꯃꯨꯛꯀ ꯎꯅꯕ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯥꯒꯤ ꯊꯃꯣꯏꯗ ꯑꯃꯛꯀ ꯍꯦꯟꯅ ꯆꯩꯊꯤꯜ, ꯑꯊꯦꯡꯕ ꯑꯃꯁꯨꯡ ꯑꯋꯥꯕ ꯑꯃ ꯐꯥꯎꯔꯦ꯫ ꯆꯍꯤ ꯑꯃ ꯎꯗꯕꯗꯣ ꯈꯇꯪꯗꯁꯨ ꯀꯥꯎꯊꯣꯛꯎꯔꯒ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯃꯨꯛꯀ ꯎꯕ ꯐꯪꯉꯕ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯂꯛꯑꯝꯗꯕꯤꯗ ꯑꯃꯁꯨꯡ ꯌꯨꯝꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯗꯕꯤꯗ ꯑꯃꯨꯛꯀ ꯆꯠꯈ꯭ꯔꯕꯅꯤꯀꯣ ꯍꯥꯏꯅ ꯈꯜꯂꯒ, ꯑꯗꯨꯕꯨ ꯍꯥꯖꯔꯥ ꯑꯗꯨꯅ ꯑꯜꯂꯥꯍ ꯇꯕꯥꯔꯛ ꯇꯥꯂꯥꯗ ꯊꯥꯖꯕ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯂꯥꯞꯊꯣꯛꯇꯦ꯫ ꯑꯜꯂꯥꯍꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯖꯩ, ꯑꯜꯂꯥꯍ ꯅꯍꯥꯛꯀꯤ ꯍꯨꯀꯨꯝ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯇꯝ ꯆꯨꯞꯄꯗ ꯑꯩꯈꯣꯏ ꯁꯕꯔ ꯇꯧꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯍꯖꯔꯠ ꯏꯕ꯭ꯔꯥꯍꯤꯝ ꯆꯠꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯤꯑꯣꯏ ꯀꯨꯟꯃꯨꯛꯀꯤ ꯂꯝꯍꯥꯡ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯃꯨꯁꯥꯐꯤꯔ ꯀꯥꯡꯕꯨꯁꯤꯡ ꯂꯥꯛꯑꯦ꯫ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯑꯗꯨꯒꯤ ꯃꯊꯛ ꯑꯗꯨꯗ ꯎꯆꯦꯛꯀꯨꯝꯕ ꯄꯥꯏꯕ ꯑꯁꯤ ꯃꯤꯑꯣꯏ ꯈꯔ ꯂꯥꯛꯏꯕ ꯑꯗꯨꯒꯤ ꯃꯀꯣꯛ ꯑꯗꯨꯅ ꯎꯔꯦ꯫ ꯃꯍꯥꯛ ꯌꯥꯝꯅ ꯐꯕ ꯑꯃꯁꯨꯡ ꯂꯧꯁꯤꯡ ꯂꯩꯕ ꯅꯨꯄꯥ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯦ ꯃꯥꯒꯤ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ, ꯃꯁꯤꯒꯤ ꯂꯝꯍꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯟꯅꯁꯨ ꯂꯥꯛꯄ ꯃꯇꯝꯗ ꯎꯆꯦꯛ ꯋꯥꯌꯥ ꯄꯥꯏꯕ ꯅꯠꯇꯦ꯫ ꯑꯗꯨ ꯃꯁꯤ ꯎꯆꯦꯛ ꯄꯥꯏꯔꯤꯁꯤꯅ ꯇꯥꯛꯄ ꯇꯥꯔꯒꯗꯤ ꯃꯐꯝꯁꯤꯗ ꯁꯣꯏꯗꯅ ꯏꯁꯤꯡ ꯊꯣꯛꯄ ꯃꯐꯝ, ꯏꯁꯤꯡ ꯂꯩꯔꯝꯕ ꯃꯐꯝ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯨꯅ ꯅꯈꯣꯏ ꯆꯠꯂꯣ, ꯀꯗꯥꯏꯗ ꯏꯁꯤꯡ ꯊꯣꯛꯏꯕꯅꯣ ꯌꯦꯡꯉꯨ ꯆꯣ ꯍꯥꯏꯅ ꯍꯥꯏ ꯃꯥꯒꯤ ꯅꯨꯄꯥ ꯑꯃꯗ꯫ ꯑꯗꯣ ꯅꯨꯄꯥ ꯑꯗꯨꯅ ꯆꯠꯂꯒ ꯌꯦꯡꯕ ꯃꯇꯝꯗ ꯃꯐꯝ ꯑꯃꯗ ꯅꯨꯄꯤ ꯑꯃꯒ ꯃꯆꯥ ꯑꯄꯤꯛꯄ ꯑꯃꯒ ꯃꯇꯝꯕꯥꯛꯇ ꯄꯝꯃꯒ ꯏꯁꯤꯡ ꯏꯐꯨꯠ ꯊꯣꯛꯄ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯎꯕ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯁꯔꯗꯥꯔ ꯃꯀꯣꯛ ꯑꯗꯨꯗ ꯆꯠꯂꯦ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯑꯦ, ꯁꯔꯗꯥꯔ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕ, ꯅꯍꯥꯛꯅ ꯍꯥꯏꯕꯗꯣ ꯑꯁꯦꯡꯕꯃꯛ ꯆꯨꯝꯃꯤ꯫ ꯎꯆꯦꯛ ꯄꯥꯏꯔꯤꯕ ꯑꯁꯤ ꯏꯁꯤꯡ ꯂꯩꯐꯝꯗ ꯄꯥꯏꯒꯜꯂꯦ ꯍꯥꯏꯕꯗꯨ ꯆꯨꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯑꯁꯤꯗ ꯃꯐꯝ ꯑꯃ ꯂꯩꯍꯧꯔꯦ, ꯅꯨꯄꯤ ꯑꯃꯁꯨ ꯂꯩꯍꯧꯋꯤ, ꯃꯆꯥ ꯑꯃꯁꯨ ꯄꯝꯃꯒ ꯌꯥꯝꯅ ꯐꯕꯤ ꯅꯨꯄꯤꯁꯨ ꯃꯥꯜꯂꯤ, ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯑꯗꯨꯗꯅꯦ ꯏꯁꯤꯡ ꯏꯐꯨꯠ ꯑꯃ ꯆꯥꯎꯅ ꯊꯣꯛꯄ ꯂꯩꯍꯧꯋꯤ ꯍꯥꯏꯅ ꯍꯥꯏꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯄꯨꯝꯅꯃꯛꯁꯤ ꯆꯠꯂꯦ꯫ ꯑꯗꯨꯒ ꯅꯨꯄꯤ ꯍꯥꯖꯤꯔꯥ ꯑꯗꯨꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯦ꯫ ꯑꯗꯨꯒ ꯍꯥꯖꯤꯔꯥ ꯑꯗꯨꯗ ꯍꯪꯉꯦ, ꯅꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯍꯪꯕ ꯃꯇꯝꯗ ꯏꯃꯥ ꯍꯥꯖꯤꯔꯥꯅ ꯍꯥꯏꯔꯛꯈꯤ, ꯑꯩꯁꯤ ꯅꯕꯤ ꯍꯖꯔꯠ ꯏꯕ꯭ꯔꯥꯍꯤꯝ ꯑꯗꯨꯒꯤ ꯅꯨꯄꯤꯅꯤ꯫ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯊꯝꯂꯛꯑꯒ ꯑꯜꯂꯥꯍꯒꯤ ꯍꯨꯀꯨꯝꯒꯤ ꯃꯈꯥꯗ ꯏꯃꯥ ꯏꯆꯥ ꯑꯅꯤꯃꯛ ꯑꯁꯤ ꯃꯐꯝꯗ ꯑꯩꯈꯣꯏ ꯂꯩꯍꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯏꯁꯤꯡꯒꯤ ꯋꯥꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯜꯂꯥꯍ ꯇꯕꯥꯔꯛ ꯇꯥꯂꯥꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯏꯁꯤꯡ ꯑꯁꯤ ꯉꯁꯤ ꯏꯐꯨꯠ ꯑꯁꯤ ꯐꯥꯎꯍꯜꯂꯛꯑꯒ ꯑꯩꯈꯣꯏꯗ ꯃꯁꯤꯒꯤ ꯃꯔꯝꯗꯒꯤ ꯑꯩꯈꯣꯏꯅ ꯉꯁꯤꯗ ꯍꯤꯡꯕ ꯃꯇꯝꯗ ꯑꯜꯂꯥꯍꯅ ꯖꯔꯤꯌꯥ ꯑꯣꯏꯍꯜꯂꯤꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯦ꯫ ꯑꯗꯨꯒꯤ ꯄꯥꯎꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯁꯤꯡꯕ ꯅꯨꯄꯥ ꯍꯧꯖꯤꯛꯀꯤ ꯃꯨꯁꯥꯐꯤꯔ ꯑꯗꯨꯅ ꯍꯥꯏꯔꯦ, ꯐꯔꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯗꯤ ꯍꯥꯖꯤꯔꯥ ꯅꯪꯒꯤ ꯏꯖꯥꯖꯠ ꯌꯥꯎꯕ ꯇꯥꯔꯒꯗꯤ ꯃꯁꯤꯒꯤ ꯏꯁꯤꯡꯒꯤ ꯐꯨꯠ ꯑꯁꯤꯒꯤ ꯃꯅꯥꯛ, ꯒꯨꯍꯥ ꯑꯁꯤꯒꯤ ꯃꯅꯥꯛ ꯑꯁꯤꯗ ꯑꯥꯁꯄꯥꯁꯇ ꯑꯩꯈꯣꯏꯁꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯏꯆꯥ ꯏꯁꯨ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯌꯨꯝ ꯁꯥꯔꯒ ꯇꯥꯔꯒ ꯂꯩꯔꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯏꯃꯥ ꯍꯥꯖꯤꯔꯥꯅ ꯍꯥꯏ, ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯏꯖꯥꯖꯠꯅꯤ, ꯂꯩꯔꯣꯅ ꯍꯥꯏꯔꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯄꯨꯝꯅꯃꯛꯁꯤ ꯌꯨꯝ ꯂꯥꯡ ꯁꯥꯔꯦ ꯈꯣꯠꯂꯦ ꯑꯗꯨꯒ ꯂꯣꯏꯅ ꯑꯕꯥꯗ ꯇꯧꯔ ꯂꯩꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯝ ꯑꯗꯨ ꯂꯥꯛꯑꯒ ꯂꯩꯃꯤꯟꯅꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯏꯃꯥ ꯍꯥꯖꯤꯔꯥ ꯑꯗꯨꯒ ꯂꯩꯃꯤꯟꯅꯈꯤꯕ ꯑꯗꯨꯅꯅꯤ ꯉꯁꯤ ꯐꯥꯎꯕ ꯑꯔꯕꯇ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯃꯇꯝꯗꯨꯗꯒꯤ ꯍꯧꯔꯛꯈꯤꯕꯅꯦꯕ꯫ ꯃꯇꯝ ꯑꯗꯨꯗ ꯏꯃꯥ ꯍꯥꯖꯤꯔꯥꯅ ꯍꯥꯏꯈ꯭ꯔꯦ, ꯂꯩꯀꯣ ꯅꯈꯣꯏꯅ ꯃꯁꯤꯒꯤ ꯖꯝꯖꯝ ꯏꯁꯤꯡ ꯑꯁꯤ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯄꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯤ ꯃꯤ ꯑꯃꯅ ꯃꯄꯨ ꯑꯣꯏꯅ ꯁꯥꯕꯗꯤ ꯌꯥꯔꯣꯏ꯫ ꯃꯁꯤ ꯑꯜꯂꯥꯍꯅ ꯄꯨꯔꯥ ꯗꯨꯅꯤꯌꯥ ꯃꯁꯥ ꯄꯨꯝꯅꯃꯛꯀꯤꯗꯃꯛꯇ ꯂꯧꯅꯤꯡꯕ ꯊꯛꯅꯤꯡꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯊꯥꯛꯍꯟꯒꯗꯕꯅꯤ, ꯑꯩꯒꯤ ꯅꯪꯒꯤꯅꯤ ꯍꯥꯏꯅ ꯍꯥꯏꯕꯗꯤ ꯑꯃ ꯐꯥꯎꯕ ꯍꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯕ ꯃꯇꯝꯗ ꯉꯁꯥꯏ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯦ, ꯍꯥꯖꯤꯔꯥ ꯑꯩꯈꯣꯏ ꯑꯁꯦꯡꯕꯃꯛꯀꯤ ꯑꯗꯨꯃꯛ ꯑꯣꯏꯍꯟꯒꯅꯤ, ꯑꯩꯈꯣꯏ ꯌꯦꯡꯉꯨ ꯍꯥꯏꯅ ꯍꯥꯏꯔꯒ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯇꯥꯔꯒ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯁꯣꯝꯗꯅ ꯍꯖꯔꯠ ꯏꯕ꯭ꯔꯥꯍꯤꯝ ꯑꯂꯩꯍꯤꯁꯁꯂꯥꯇꯨ ꯋꯁꯁꯂꯥꯝ ꯑꯁꯤꯅ ꯆꯍꯤ ꯑꯃꯗꯒꯤ ꯑꯅꯤ, ꯑꯅꯤꯗꯒꯤ ꯑꯍꯨꯝ, ꯃꯇꯝ ꯑꯗꯨ ꯆꯍꯤ 8 ꯆꯥꯡ ꯑꯁꯤ ꯃꯇꯝ ꯑꯣꯏꯔꯦ ꯃꯥꯒꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯕ, ꯃꯥꯒꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯎꯅꯕ ꯆꯠꯇꯕꯁꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯜꯂꯥꯍ ꯇꯥꯂꯥꯗ ꯍꯨꯀꯨꯝ ꯑꯗꯨ ꯅꯤꯔꯕ ꯃꯇꯨꯡꯗ ꯑꯜꯂꯥꯍꯅ ꯍꯨꯀꯨꯝ ꯇꯧꯔꯦ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗ ꯍꯖꯔꯠ ꯏꯕ꯭ꯔꯥꯍꯤꯝ ꯑꯂꯩꯍꯤꯁꯁꯂꯥꯇꯨ ꯋꯁꯁꯂꯥꯝ ꯑꯁꯤꯅ ꯃꯃꯪꯗ ꯎꯍꯜꯂꯦ꯫ ꯅꯕꯤꯒꯤ ꯃꯃꯪꯗꯤ ꯋꯥꯍꯤ ꯑꯣꯏ꯫ ꯃꯍꯥꯛꯀꯤ ꯃꯃꯪ ꯑꯗꯨꯗ ꯍꯥꯏꯈ꯭ꯔꯦꯅ, ꯅꯍꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯑꯃꯁꯨꯡ ꯅꯪꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯅꯕ ꯃꯤꯕꯨ ꯅꯛꯅꯕ ꯑꯗꯨꯕꯨ ꯑꯜꯂꯥꯍꯒꯤ ꯂꯝꯕꯤꯗ ꯀꯨꯔꯕꯥꯅꯤ ꯇꯧꯕꯅ ꯃꯥꯒꯤ ꯃꯃꯪꯗ ꯎꯔꯦ, ꯍꯖꯔꯠ ꯏꯕ꯭ꯔꯥꯍꯤꯝ ꯑꯂꯩꯍꯤꯁꯁꯂꯥꯝꯒꯤ ꯃꯃꯪꯗ꯫ ꯃꯍꯥꯛꯅ ꯈꯜꯂꯦ, ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯃꯪ ꯑꯁꯤꯒꯤ ꯃꯪꯐꯣꯜ ꯑꯁꯤ ꯍꯥꯏꯅ ꯈꯜꯂꯒ ꯃꯥꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯕꯗꯁꯨ ꯑꯗꯨꯒꯤ ꯃꯪꯗꯣ ꯑꯗꯨꯃꯛ ꯃꯪꯕ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯑꯜꯂꯥꯍꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯅ ꯎꯠ ꯀꯌꯥꯃꯔꯣꯝ ꯀꯨꯔꯕꯥꯅꯤ ꯇꯧꯔꯦ꯫
ꯀꯨꯔꯕꯥꯅꯤ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗꯁꯨ ꯑꯃꯨꯛꯀ ꯇꯨꯝꯕ ꯃꯇꯝꯗ ꯃꯗꯨꯒꯤ ꯃꯪꯗꯣ ꯑꯃꯨꯛꯀ ꯍꯜꯂꯒ ꯃꯍꯥꯛꯅ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯈꯜꯂꯦ, ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ, ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕꯗꯤ ꯑꯩꯒꯤ ꯏꯆꯥ ꯏꯁꯃꯥꯏꯜ ꯑꯗꯨꯅꯤ, ꯑꯩꯒꯤ ꯅꯨꯄꯤ ꯑꯗꯨꯅꯤ꯫ ꯑꯗꯣ ꯑꯜꯂꯥꯍꯅ ꯄꯥꯝꯃꯤꯕ ꯑꯁꯤ ꯑꯩꯒꯤ ꯏꯆꯥꯁꯤ ꯑꯜꯂꯥꯍ ꯅꯍꯥꯛꯀꯤꯗꯃꯛꯇ ꯀꯨꯔꯕꯥꯅꯤ ꯇꯧꯕ ꯑꯗꯨꯔ ꯍꯥꯏꯅ ꯃꯪ ꯑꯁꯤꯅ ꯃꯪꯐꯣꯟ ꯇꯥꯛꯏꯁꯦ ꯍꯥꯏꯅ ꯃꯥꯅ ꯈꯟꯕ ꯃꯇꯝꯗ ꯑꯁꯦꯡꯕꯃꯛꯀꯤꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯃꯐꯝ ꯃꯗꯨꯗꯒꯤ ꯃꯥꯒꯤ ꯆꯍꯤ 40 ꯍꯦꯜꯂꯕ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯃꯆꯥ ꯑꯃꯈꯛꯇꯪ ꯐꯪꯖꯕ ꯑꯗꯨꯁꯨ ꯂꯩꯃꯤꯟꯅꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦ, ꯑꯗꯨꯁꯨ ꯑꯜꯂꯥꯍꯅ ꯂꯩꯃꯤꯟꯅꯍꯟꯗ꯭ꯔꯦ꯫ ꯊꯥ 6 ꯁꯨꯕ ꯃꯇꯝꯗ ꯃꯆꯥ ꯑꯗꯨꯒ ꯃꯥꯒ ꯁꯦꯠꯅꯔꯦ꯫ ꯑꯗꯨꯒ ꯆꯍꯤ ꯀꯌꯥ ꯃꯆꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒꯁꯨ ꯑꯜꯂꯥꯍꯅ ꯎꯅꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯊꯤꯡꯉꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛꯀ ꯃꯆꯥ ꯑꯗꯨ ꯎꯅꯕꯗꯤ ꯂꯥꯏꯔꯗ ꯂꯩꯃꯤꯟꯅꯕꯁꯨ ꯐꯪꯗ꯭ꯔꯕ ꯃꯆꯥ ꯑꯗꯨ ꯑꯜꯂꯥꯍꯒꯤꯗꯃꯛꯇ ꯆꯠꯂꯣ ꯑꯗꯨꯒ ꯀꯨꯔꯕꯥꯅꯤ ꯇꯧꯔꯣ ꯍꯥꯏꯕꯁꯤ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯏꯕ꯭ꯔꯥꯍꯤꯝꯒꯤ ꯊꯃꯣꯏꯗ ꯀꯂꯦꯖꯥꯗ ꯀꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯃꯣꯏ꯫ ꯑꯗꯨꯕꯨ ꯑꯜꯂꯥꯍꯒꯤ ꯍꯨꯀꯨꯝꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯑꯜꯂꯥꯍ ꯅꯍꯥꯛꯅ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯏꯆꯥ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯁꯨ ꯅꯍꯥꯛꯅ ꯀꯨꯔꯕꯥꯅꯤ ꯇꯧ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩ ꯇꯧꯒꯅꯤꯀꯣ ꯍꯥꯏꯅ ꯃꯍꯥꯛꯅ ꯈꯜꯂꯒ ꯃꯍꯥꯛ ꯑꯗꯨ ꯆꯠꯂꯦ꯫ ꯍꯥꯖꯔꯥ ꯑꯃꯁꯨꯡ ꯃꯥꯒꯤ ꯃꯆꯥ ꯏꯁꯃꯥꯏꯜ ꯑꯗꯨꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯊꯥ ꯀꯌꯥ ꯆꯪꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯒ ꯃꯛꯀꯥ ꯑꯗꯨ ꯌꯧꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯍꯖꯔꯠ ꯏꯕ꯭ꯔꯥꯍꯤꯝ ꯑꯂꯩꯍꯤꯁꯁꯂꯥꯇꯨ ꯋꯁꯁꯂꯥꯝꯅ ꯃꯛꯀꯥ ꯑꯗꯨ ꯌꯧꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯆꯥ ꯏꯁꯃꯥꯏꯜ ꯑꯗꯨꯒꯤ ꯆꯍꯤ 8 ꯁꯨꯔꯕ ꯃꯇꯝ ꯑꯣꯏꯔꯝꯃꯤ ꯍꯥꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯃꯆꯥ ꯑꯗꯨ ꯑꯍꯥꯟꯕ ꯆꯍꯤ 8ꯀꯤ ꯃꯇꯨꯡꯗ ꯆꯥꯎꯔꯒ ꯎꯅꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯆꯥ ꯑꯗꯨ ꯅꯨꯡꯁꯤꯃꯟꯗꯅ ꯀꯣꯟꯖꯤꯜꯂꯤ ꯑꯗꯨꯒ ꯀꯞꯅꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯆꯪꯁꯤꯜꯂꯕꯒꯤ ꯃꯇꯨꯡꯗ ꯍꯖꯔꯠ ꯏꯕ꯭ꯔꯥꯍꯤꯝ ꯑꯗꯨꯅ ꯍꯥꯖꯔꯥꯗ ꯍꯥꯏ, ꯑꯦ ꯍꯥꯖꯔꯥ, ꯑꯩꯒꯤ ꯅꯨꯄꯤ ꯍꯥꯖꯔꯥ, ꯑꯩꯒꯤ ꯏꯆꯥ ꯏꯁꯃꯥꯏꯜ ꯑꯁꯦ ꯃꯍꯥꯛꯀꯤ ꯃꯐꯤ ꯃꯔꯣꯟ ꯁꯦꯠꯆꯜꯂꯣ, ꯑꯩ ꯃꯍꯥꯛꯄꯨ ꯀꯗꯥꯏꯗꯅꯣꯃ ꯀꯣꯏꯕ ꯄꯨꯔꯨꯒꯦ ꯍꯥꯏꯅ ꯈꯜꯂꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯃꯐꯤ ꯃꯔꯣꯟ ꯁꯦꯠꯆꯜꯂꯦ, ꯏꯔꯨꯖ ꯃꯥꯏꯊꯕꯤꯔꯦ, ꯃꯐꯤ ꯃꯔꯣꯟ ꯁꯦꯠꯂꯦ꯫ ꯃꯃꯥ ꯑꯗꯨꯅꯗꯤ ꯈꯪꯕ ꯅꯠꯇꯦ, ꯃꯆꯥ ꯑꯗꯨꯅꯗꯤ ꯈꯪꯕ ꯅꯠꯇꯦ, ꯉꯁꯤ ꯀꯣꯏꯕꯅꯤ ꯍꯥꯏꯔꯒ ꯄꯨꯔꯤꯕ ꯃꯆꯥ ꯏꯁꯃꯥꯏꯜ ꯑꯗꯣ ꯑꯜꯂꯥꯍ ꯇꯥꯂꯥꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯀꯨꯔꯕꯥꯅꯤ ꯇꯧꯕ ꯄꯨꯔꯤꯕꯅꯤꯅꯦ꯫ ꯃꯄꯥꯒꯤ ꯊꯃꯣꯏ ꯑꯗꯨꯒꯤ ꯀꯂꯦꯖꯥ ꯑꯗꯨ ꯀꯌꯥꯝ ꯂꯩꯕ ꯉꯝꯂꯝꯂꯣꯏ꯫ ꯃꯆꯥ ꯑꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯃꯆꯥ ꯑꯗꯨꯕꯨ ꯑꯜꯂꯥꯍꯒꯤꯗꯃꯛꯇ ꯂꯦꯟꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯄꯨꯕ ꯃꯇꯝꯗ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯑꯁꯃꯥꯟꯗꯒꯤ ꯂꯣꯏꯅꯃꯛ ꯌꯦꯡꯉꯤꯕꯅꯤ꯫ ꯅꯨꯡꯁꯤꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ, ꯃꯈꯣꯏꯒꯤ ꯀꯨꯔꯕꯥꯅꯤꯗꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯈ꯭ꯔꯕ ꯀꯨꯔꯕꯥꯅꯤꯅꯣ꯫ ꯃꯆꯥ ꯑꯗꯨ ꯐꯥꯎꯕ ꯑꯜꯂꯥꯍꯒꯤꯗꯃꯛꯇ ꯌꯦꯡꯉꯨ ꯀꯨꯔꯕꯥꯅꯤ ꯇꯧꯕ ꯄꯨꯔꯤꯕ ꯑꯩꯈꯣꯏ ꯉꯝꯒꯗ꯭ꯔꯥ? ꯉꯝꯃꯣꯏꯕ ꯑꯩꯈꯣꯏ꯫ ꯃꯇꯝ ꯑꯗꯨꯗ ꯍꯖꯔꯠ ꯏꯕ꯭ꯔꯥꯍꯤꯝ ꯑꯂꯩꯍꯤꯁꯁꯂꯥꯝ ꯑꯗꯨꯅ ꯃꯥꯒꯤ ꯃꯆꯥ ꯑꯗꯨ ꯏꯁꯃꯥꯏꯜ ꯑꯗꯨ ꯄꯨꯔꯒ ꯆꯠꯂꯦ꯫ ꯄꯨꯔꯒ ꯆꯠꯄ ꯃꯇꯝꯗ ꯁꯩꯇꯥꯟ ꯏꯕ꯭ꯂꯤꯁ ꯑꯁꯤꯅ ꯃꯈꯣꯏꯗ ꯍꯥꯏꯔꯦ ꯀꯔꯤ ꯍꯥꯏꯅ, ꯑꯦ ꯏꯕ꯭ꯔꯥꯍꯤꯝ, ꯅꯪ ꯀꯗꯥꯏꯗ ꯅꯪꯒꯤ ꯅꯆꯥ ꯄꯨꯔꯤꯕ ꯑꯗꯨ? ꯅꯪꯒꯤ ꯑꯜꯂꯥꯍ ꯑꯗꯨꯅ ꯅꯪꯒꯤ ꯅꯆꯥ ꯑꯗꯨꯕꯨ ꯀꯨꯔꯕꯥꯅꯤ ꯇꯧ ꯍꯥꯏꯔꯒꯕ ꯅꯪꯒꯤ ꯆꯍꯤ 40 ꯍꯦꯜꯂꯒ ꯐꯪꯕ ꯅꯆꯥ ꯑꯗꯨꯕꯨ ꯅꯪ ꯀꯔꯤꯒꯤꯗꯃꯛꯇ ꯀꯨꯔꯕꯥꯅꯤ ꯇꯧꯗ꯭ꯔꯃꯣ? ꯃꯥꯡꯕ ꯇꯥꯔꯦ ꯍꯥꯏꯅ ꯁꯩꯇꯥꯟ ꯑꯗꯨꯅ ꯊꯧꯖꯟꯕ ꯃꯇꯝꯗ ꯏꯕ꯭ꯔꯥꯍꯤꯝ ꯑꯗꯨꯅ ꯍꯥꯏꯈꯤ, ꯑꯦ ꯁꯩꯇꯥꯟ ꯏꯕ꯭ꯂꯤꯁ, ꯅꯪꯒꯤ ꯍꯨꯀꯨꯝ ꯏꯟꯒꯗꯕ ꯅꯠꯇꯦ꯫ ꯑꯜꯂꯥꯍꯅ ꯑꯩꯍꯥꯛꯀꯤ ꯅꯥꯛꯇ ꯏꯆꯥ ꯑꯃꯈꯛꯇꯪ ꯄꯤꯕꯅꯤ, ꯃꯁꯤ ꯅꯠꯇꯕ ꯏꯆꯥ ꯑꯇꯣꯞꯄ ꯄꯤꯔꯛꯄ ꯇꯥꯔꯒꯁꯨ ꯑꯜꯂꯥꯍꯒꯤꯗꯃꯛꯇ ꯀꯨꯔꯕꯥꯅꯤ ꯇꯧ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ ꯇꯧꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯒ ꯏꯕ꯭ꯔꯥꯍꯤꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯊꯧꯖꯟꯕ ꯃꯇꯝꯗ ꯎꯄꯥꯏ ꯂꯩꯇ꯭ꯔ ꯑꯃꯨꯛ ꯍꯜꯂꯒ ꯆꯠꯂꯦ ꯃꯃꯥ ꯍꯥꯖꯔꯥ ꯑꯗꯨꯒꯤ ꯃꯅꯥꯛ ꯑꯗꯨꯗ꯫ ꯍꯥꯖꯔꯥ ꯑꯗꯨꯗ ꯍꯥꯏꯔꯦ, ꯍꯦ ꯍꯥꯖꯔꯥ, ꯍꯥꯖꯔꯥ, ꯅꯪꯒꯤ ꯅꯨꯄꯥ ꯏꯕ꯭ꯔꯥꯍꯤꯝ ꯑꯗꯨꯅ ꯅꯪꯒꯤ ꯅꯆꯥ ꯏꯁꯃꯥꯏꯜ ꯑꯗꯨ ꯄꯨꯔꯤꯕꯗꯨ ꯀꯗꯥꯏꯗꯅꯣ ꯅꯪ ꯈꯪꯕ꯭ꯔꯥ? ꯃꯍꯥꯛ ꯀꯣꯏꯕ ꯆꯠꯂꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯃꯗ ꯍꯥꯏꯕ ꯃꯇꯝꯗ, ꯅꯠꯇꯦ, ꯃꯍꯥꯛ ꯑꯗꯨ ꯀꯣꯏꯕ ꯅꯠꯇꯦ, ꯅꯪ ꯉꯁꯤ ꯐꯥꯎꯗ ꯇꯥꯈ꯭ꯔꯕ ꯃꯄꯥ ꯑꯗꯨꯅ ꯃꯆꯥ ꯑꯗꯨꯕꯨ ꯑꯜꯂꯥꯍꯒꯤ ꯃꯃꯤꯡꯗꯅꯤ ꯍꯥꯏꯅ ꯍꯥꯠꯇꯣꯛꯑꯒ ꯀꯨꯔꯕꯥꯅꯤ ꯇꯧꯕ ꯅꯪ ꯇꯥꯈ꯭ꯔꯕ ꯍꯥꯏꯕ ꯃꯇꯝꯗ, ꯀꯔꯤꯅꯣ ꯁꯩꯇꯥꯟ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤ ꯍꯥꯏꯕ ꯃꯇꯝꯗ, ꯑꯜꯂꯥꯍꯒꯤ ꯍꯨꯀꯨꯝꯅꯤ ꯍꯥꯏ, ꯏꯕ꯭ꯔꯥꯍꯤꯝ ꯑꯗꯨꯅ ꯅꯪꯒꯤ ꯅꯆꯥ ꯏꯁꯃꯥꯏꯜ ꯑꯗꯣ ꯃꯍꯥꯛ ꯑꯗꯨꯕꯨ ꯖꯕꯥ ꯇꯧꯕꯅꯤ, ꯂꯦꯟꯕꯅꯤ ꯍꯥꯏꯅ ꯄꯨꯔꯤꯕꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯜꯂꯥꯍꯒꯤ ꯍꯨꯀꯨꯝ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯅꯕꯤꯅꯤ, ꯑꯩꯅ ꯃꯍꯥꯛꯉꯣꯟꯗ ꯑꯥꯔꯒꯨꯃꯦꯟ ꯇꯧꯕꯒꯤ ꯑꯃꯁꯨꯡ ꯑꯩꯍꯥꯛꯅ ꯃꯍꯥꯛꯉꯣꯟꯗ ꯀꯩꯗꯧꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯑꯩꯒꯤ ꯏꯅꯥꯛꯇ ꯏꯆꯥ ꯑꯃꯈꯛꯇꯪꯅꯤ, ꯃꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯏꯆꯥ ꯂꯩꯕ ꯇꯥꯔꯒꯁꯨ ꯑꯜꯂꯥꯍꯒꯤ ꯃꯃꯤꯡꯗ ꯂꯦꯟꯕ ꯄꯨꯕ ꯇꯥꯔꯒꯗꯤ ꯃꯗꯨꯗꯁꯨ ꯑꯩ ꯔꯥꯖꯤꯅꯤ, ꯁꯕꯔ ꯇꯧꯒꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯁꯩꯇꯥꯟ ꯑꯗꯨ ꯃꯗꯨꯗꯁꯨ ꯃꯥꯏꯊꯤꯕ ꯑꯣꯏꯔꯒ ꯑꯃꯨꯛꯀ ꯆꯦꯜꯂꯛꯑꯦ꯫ ꯑꯗꯨꯒ ꯏꯁꯃꯥꯏꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯍꯥꯏꯔꯛꯑꯦ, ꯏꯁꯃꯥꯏꯜ, ꯅꯪ ꯈꯪꯕ꯭ꯔꯥ? ꯅꯄꯥꯅ ꯅꯪ ꯄꯨꯔꯤꯕꯁꯤ ꯅꯪ ꯀꯗꯥꯏꯗꯅꯣ? ꯅꯪꯕꯨ ꯂꯦꯟꯕ ꯄꯨꯔꯤꯕꯅꯤꯅꯦ, ꯅꯪꯕꯨ ꯑꯜꯂꯥꯍꯒꯤ ꯃꯃꯤꯡꯗ ꯀꯨꯔꯕꯥꯅꯤ ꯇꯧ ꯄꯨꯔꯦ ꯍꯥꯏꯕ ꯃꯇꯝꯗ, ꯀꯔꯤ ꯑꯜꯂꯥꯍꯒꯤ ꯃꯃꯤꯡꯗ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩ ꯁꯕꯔ ꯇꯧꯒꯅꯤ ꯏꯄꯥꯅ ꯂꯦꯟꯕꯗ ꯍꯥꯏꯔꯒ ꯏꯕ꯭ꯔꯥꯍꯤꯝꯗ ꯑꯃꯨꯛ ꯊꯧꯖꯤꯜꯂꯤ꯫ ꯏꯕ꯭ꯔꯥꯍꯤꯝ ꯑꯗꯨꯅ ꯁꯥꯎꯔꯒ ꯃꯐꯝ ꯑꯗꯨꯒꯤ ꯅꯨꯡ ꯂꯧꯈꯠꯂꯦ, ꯑꯗꯨꯒ ꯅꯨꯡ ꯑꯗꯨ ꯁꯩꯇꯥꯟ ꯑꯗꯨ ꯊꯣꯝꯈꯤ꯫ ꯃꯗꯨꯒꯤ ꯅꯨꯡ ꯊꯣꯝꯈꯤꯕ ꯑꯗꯨꯕꯨꯅꯤ ꯍꯖ ꯆꯠꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯅꯨꯡ ꯂꯧꯈꯠꯂꯒ ꯊꯣꯝꯈꯤꯕ ꯑꯗꯨ ꯏꯕ꯭ꯔꯥꯍꯤꯝ ꯑꯗꯨꯅ ꯁꯩꯇꯥꯟ ꯑꯗꯨꯗ ꯂꯪꯈꯤꯕ ꯅꯨꯡ ꯑꯗꯨ ꯑꯜꯂꯥꯍꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯝꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯖ ꯆꯠꯄ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯁꯤꯅꯁꯨ ꯃꯁꯤ ꯀꯪꯀꯔ ꯅꯨꯡ ꯂꯪꯕ ꯍꯥꯏꯅ ꯉꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏꯗ ꯉꯁꯤ ꯇꯧꯍꯜꯂꯤ, ꯑꯃꯜ ꯑꯁꯤ ꯄꯥꯡꯊꯣꯛꯍꯜꯂꯤꯕꯅꯤ꯫ ꯃꯐꯝ ꯑꯗꯨ ꯌꯧꯔꯦ꯫ ꯌꯧꯔꯕ ꯃꯇꯝꯗ ꯑꯁꯃꯥꯟꯒꯤ ꯐꯔꯤꯁꯇꯥ ꯄꯨꯝꯅꯃꯛꯅ ꯌꯦꯡꯂꯤꯕꯅꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯃꯥꯒꯤ ꯃꯆꯥ ꯆꯍꯤ 40 ꯍꯦꯜꯂꯒ ꯐꯪꯕ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯃꯆꯥ ꯏꯁꯃꯥꯏꯜ ꯑꯁꯦ ꯑꯜꯂꯥꯍꯒꯤ ꯃꯤꯡꯗ ꯂꯦꯟꯒꯗꯧꯔꯦ ꯍꯥꯏꯅ ꯐꯔꯤꯁꯇꯥꯁꯤꯡꯅ ꯑꯃꯁꯨꯡ ꯖꯃꯤꯟꯗ ꯂꯩꯕ ꯄꯣꯠꯂꯝ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯅ ꯈꯪꯕ ꯅꯠꯇꯦ꯫ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯀꯗꯕꯅꯣ ꯍꯥꯏꯕ ꯑꯁꯤ ꯑꯜꯂꯥꯍ ꯈꯛꯇꯅ ꯈꯪꯉꯤꯕꯅꯤ꯫ ꯏꯕ꯭ꯔꯥꯍꯤꯝ ꯑꯗꯨꯅ ꯃꯥꯒꯤ ꯃꯆꯥ ꯑꯗꯨꯗ ꯍꯥꯏꯔꯦ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯏꯁꯃꯥꯏꯜ, ꯉꯁꯤ ꯑꯩꯅ ꯅꯪ ꯃꯐꯝ ꯑꯃꯗ ꯄꯨꯔꯛꯂꯤꯕ ꯑꯁꯤ ꯑꯩꯅ ꯅꯪꯕꯨ ꯀꯣꯏꯕ ꯑꯃꯁꯨꯡ ꯗꯥꯋꯠꯀꯤꯗꯃꯛꯇ ꯄꯨꯔꯛꯄ ꯅꯠꯇꯦ꯫ ꯑꯜꯂꯥꯍꯅ ꯑꯩꯉꯣꯟꯗ ꯍꯨꯀꯨꯝ ꯇꯧꯏ, ꯑꯩꯒꯤ ꯏꯆꯥ ꯅꯍꯥꯛꯄꯨ ꯑꯜꯂꯥꯍꯒꯤ ꯃꯤꯡꯗ ꯀꯨꯔꯕꯥꯅꯤ ꯇꯧꯔꯛꯎ, ꯑꯜꯂꯥꯍꯒꯤ ꯃꯤꯡꯗ ꯂꯦꯜꯂꯨ ꯍꯥꯏꯅ ꯑꯜꯂꯥꯍꯅ ꯑꯩꯉꯣꯟꯗ ꯍꯨꯀꯨꯝ ꯇꯧꯔꯛꯏ꯫ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯅ ꯅꯍꯥꯛꯄꯨ ꯄꯨꯔꯒ ꯂꯥꯛꯄꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯃꯆꯥ ꯃꯔꯝ ꯃꯣꯛꯄ ꯑꯧꯂꯥꯗ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯄꯥ, ꯑꯁꯦꯡꯕꯃꯛꯀꯤ ꯑꯜꯂꯥꯍꯒꯤ ꯍꯨꯀꯨꯝ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛꯉꯣꯟꯗ
अल्लाहना पिरइबो हुकुम अदु पांगथोक मतमदा थेंग तहनगनुओ नाहक अल्लाहगे हुकुम अदु पांगथो अल्लाहगे हुकुम अदु पांगथोगा अइबु लेनो मतमदा अइ सबर तव मी अमगु मोइना फंगनी हाइना मचा अदुना हरई मपागे थमोय अदु कलेजा अदु कयाम नुंगाइरमो नुंसीख्रब मचा मथा नुंगदब कोंजल्लगा फव लेमिन्नब फंगदब मचा अदु चही कयागे मतुंगा लाकपा अदु अल्लाहगे दमक्ता लेनगद्रोपनि हाइना पुथोरक मतमदा मपा अदुगे थमोय अदु कलेजा अदु कयाम कायरमगन मतम अदुर हजरत इब्राहिम अलैहिस्सलाम अदुदा मपा अदुदा मचा अदुना हाइरे इपा नाकना पाइरब सूरी अदो यामना थौहल्लो लेनो मतमदा जट लाउना चंगथगने इपानने वादनिंगाइदमक्ता अदुन थांगु थौहल्लो हाइरगा थांगु थौहल्ले अदुगा इपपा अदुदा हाइरिपा इबो लेन मतमदा आइगे खोंगसु खुदसु अनिमा पुंजनबियो अदु आइबो लेनिंगाइदमक्ता हाइना हिफन्म मतमदा आइबो लोंगगा हिफनगनु उप्पगा उफा हिप्पोहल्लो अदुगा मनंगनुंगी ngakki mathak onggi saruk asida aibo kakpiu maramdi ngakki mangom thangba sarukta kakpa taragadi aigi maithongsi uba matamda aigi abajan aigi nungsibana helakkibana allahge hukum ado pangthokka matamda thengtharakani ko haina hairaga mapai chani adu asidi yengibani allah na so asmandagi magi macha adu nungsikraba chahi marfu hena allah da nireba matungda phangba aulad ado asidi allah ge mamingda lengadrobani haina लेनो मतम मदुदा अल्लाह न हुकुम तौरे जिब्राइल नंग चलो इस्माइल असी इब्राहिम न लेन गदब खजिक गायरबनी मदु लेन दिङै मनुंग जन्नत की साम पूरो अदुग मफम मदुदा मागे मचा सिगी महुत ले हल्लु चौको हैन अल्लाह न हुकुम तौरे अदुग सोमदन इब्राहिम मदुना थांग अदो पायरग मागे मचा इस्माइल अदु लेन निङै दमक्तने हैन थाब मतम नदी थांग अदुदा अल्लाह न हुकुम तौरे हे थांग नंग न ऐकी इस्माइल अदु मतु नाम फौ लेन बद चंगबा यारोय हैन अल्लाह न हुकुम तौरे थांग अजग लेलि मचा अदु सुचंग चंगदम मतम मदु मपासिंग ए करिनो या अल्लाह हांगोन तौरिबा सि नाहकी दमक्तदि आई औलाद अमदि लाइरदना अतै लेब खुदिंगमक पसु लोइना कुर्बानी नि ngasi changdrene lenba hayo matamda Allah tabarak taala na Jibril laaga magi macha adugi mafam adu maktada adunba sa adu qurbani tawhankre Ibrahim aduna Allah da hayre yar Allah aya ki qurbani na qabul tawdrabra ai aulad asi nungsibane heli adubo aya ki icha nungsibadagi ya Allah na haki nungsibane heli ai icha qurbani tawbada so ai kari chu ninghanaba amsung nuai tabul leiti haina haiba matamda Ibrahim na ki qurbani qabul tawrabani aina na haki changyeng amsung aina na haki damakta nangna Allah ki damakta kayam kathok panu haibadu yengninga ki damakta aina yengbani haina hai nungsirabe chilnaw sing masini Islam की दमक तने नबी कया कया सिंगदा अल्लाह ताला न सबर की अमसुंग अल्लाह ताला न चंगें कया येंगी बदी ngasi ai koida khoyo dingam gadro mapa aduna macha adu gi damak Allah gi damak talian ba sugum mayam singa se Allah gi damak awaba kaya laiki basing ado Allah tabarak taala na Allah gi damak ta kathok ki betuna maram moega makoi busu Allah na tuk matik pamhalli bani ngasi Ibrahim maduna magi macha adu mo chillaga sa len ki ba aduna maram moega Allah tabarak taala na ma ki matung da lakami kudingma khas kor na koi punamak Allah gi rasul gi ummat punamak singda sahi kuding gi qurbani ta halli bani machi qurbani busu Hazrat Ibrahim alayhi salam gi sunnat ni haina ngasi khallaga ikoina qurbani tawri bani sahi kuding gi madu ka ngasi ya tawri bani Quran da Allah na zikr tawre hadis ta kurba tawre qiyamat ki fawa hajira gi amasung Ibrahim gi nupi aduna matam maduda hangkhrama Muhammadur kanasu udraga su Allah na haki hukum du khaktung ingani haira khallaga thaja ki ba aduna maram oiraga map ngasi fawda dum mahaki wari edu liri bani maduge sawab adu makoi gi manak ta su adu mak yauri bani adu qiyamat kan fawa dunya sin hek loiba numit adu fawa makoi mamai cha ni gi wari Ibrahim gi wari adu mak ngasi fawa linari bani Allah tabarak taala na ikoi chu jobi qurbani tawda sati ikoi punamak pasu matam chupada ne seng na amsung thamoi seng na tawngai da mukta hotnaji Allah na haki da muktani haina khallaga bayan tab changben pung kuding mak singa sina story wari asi pambiram gani haibe thaja inshallah sum lobe story fajaba kaya ta pa fangai da makta channel asibu subscribe to berga thambiu bell icon nabiu mayam ge apamba kuding mak singa du comment da habirak pe inshallah isoi da reply tawke